Assalamualaikum warahmatullahi wabarakatuh. Yengbiriba mayam khai khibik pum namakpo United Meite Pangalore Organization Assam Maikei degi taram noksinjari ngasi ekhoina mayam amang tholakpagi wakhalon desi khaktani maramdi Assam gi manung chana leiriba Meite Pangali china khai khibik pum namakta yamna harauba amadi United Meite Pangalore Organization gi inaugural ceremony amadi program ama sinlangla dori haiba program asibu mapung phan bo oina mayam khai khibikta haiba message asina invitation ama oiraga ichina khai khibik na changsan biduna United Meite Pangalore Organization Assam asibusu mapung phana sogat minasi amadi marati thansi haibasimak mayam khai khibik naharon youth club organization NGO delegates intellectual pumnamakta ai thunghanjaningi loinana ima maira paibi ate furuk khuding maktasu ai thunghanjaningi maramaduna video gi khuthang asida mayam amang thokcharakpani loinana ekhogi lakta uribase ekhogi manipur dagi lingbire ibe yamba yambria sudin bogimim mayam ne hena sakhang narba ngakani ekhogi central committee gi president amo oina phampuri be yambani yamba sina lak ilba phongchat asida ekhogi tawgadori be inaugural ceremony amadi program asibu mayam khai khipikna sogatpiu loinana yamba dagi wahi amani taksu tasi. Assalamu alaikum mayam Lakadori Bade 28 Milasida Equigi United Meite Pangan Youth Organization UMPYO Assam di Chilinau Singna Sinjaraga inaugural program Pangthok Pasida Equibanu Sibiba Amadi Organization Lasibu support Tawiduna Lagliba Chilinau Pungnamak Amadi Malemasida Laiva Pangal Amadi Meite Amadi Manipuri language Nangliba Kudimo Pundabaya de have a wakalonda Laizabo organizer Lasigi function Lasida Chilina Pumnamakna Lakpina ba Salam Loinana Miam the Haji. January gi tang kunipan ingkum jalising ani ga kuntaruk pangthok kadriba program asimak khogi ama tangairaba community hall Haji Rahimuddin Memorial community hall paga tarapur khuno amadi paga gi marak talairiba community hall asidamak pangthokani pungna khogi ayuki pung tara makhai dagi hauraga khogi meeting loibagi matam ase pung ama muktagani adona mayam khai khibik ekoi energetic oreba youths mayam mamang changsilao golden opportunity ma ekoi UMPO na pudona lai haiba golden opportunity se mayam da surprise oina thami haibadi numitu da official announcement ga loina mayam gi khudong chawa pi jagani haiba khudong chawa simak ekoi gi youth sing amadi laik laisu tamiba angang sing ahallon sing mayam gi opinion su mathau tai aduna ahal naha khuding mak lakpiraga haiba program asibu mapung phan biu